Prime Minister Narendra Modi na luchingba BJP lengak asin lakpadagi Manipur CHAOKHATNABA Paikhatliba Thabak THOURAM Asigum na Congress Party na chahi kun-kuntra ki mamangda Touramlabadi ngasi Kuki KHUTLAI PAIBA singna attack Tourakpa Ngamlamloi HAINA Chief Minister BIREN Congress ki mathakta MARAL SHIRAKLI Wafo masin lengak ki Department of Skills, Labor, Employment and Entrepreneurship ki makhada Manipur Building and Other Construction Workers Welfare Board na senduna Labor Card Holders singda welfare benefits yang thokpagi Touramda Chief Minister na phongdokibani Palace Compound da laiba hapta kangjai bungda pangthokiba Touram aduda Chief Minister na hai Prime Minister Narendra Modi gi BJP lengak asina leita laida amadi nupi singda ahenba meeting thamduna tongan ba Thourang kaya paikhatle handak tasu Arunachal Pradesh da North East India gi oina launch tawkiba amadi uref uyung tamkiba lupa crore lising angkhai manga gi project sing aduda Manipur gi oina lupa crore lising ahum ga chamanga yaure Lamdam asida irang leirabasu Government of India ki matengga loinana chawkhat Thourang ki thabak singdi leptana paikhatle ngase beneficiary singda yenthokadoriba sanfam ase punna lupa crore 38 lomgi sanfam ne BJP lengak lakthungai matamda de Labor Department amalai haibadi tai adubo Department asiki makhada sinmi singna santhang fangki haibadi tade Manipur na India da tinkiba kumja English nga chamapan nifu mapandagi hauraga lamdam asida inner line permit system chana hanaba center da takshin duna lakiba adu kumja English nga nishu na taraga tareta BJP ki lengak lakpadagi inner line permit system chana ba haure Congress Party na matam kuina lengak pai ngai matam da miyamge yaifana ba thabak Touram kaya yamna paikhalambage Congress Party na maihawrol dagi khundaraklaba apikpa furup kaya namthaduna thamna ba honaraba ado BJP ki lengak asina kanbani Narendra Modi na luchingba BJP lengak asina ILP system chana haliba border fencing tauriba amadi FMR lauthokliba asigum na Congress Party na chahi kun-kuntra gi mamangda paikhatlambade ngasi illegal immigrants singna landaraktuna biyam awafum da tariba ase Touramlabadi mahagda makhata na hai damdam asigi naha sing nisagi ipaktagi kanaba war on drugs sangshinba umang yokhatpa mahausagi khal kanaba popi pambi sing yathatpa Population imbalance thoktanaba mitop khandoknaba paikhatliba Touram asida kadi aranba yawbage campaign asina kanagumba furup amada atamnana soknaba kadi tawba yawbage politician amage akanba mathaude leibaki apunba saktam ngakpa amade punna hingminanaba honabadune Prime Minister Narendra Modi na luchingba lengak asina biyam gidamak lepli haina so mahagna makhata na phungdoke situation amada lairabina Manipur kannabui damta koi Bharat ka maru boidaba yaroi Bharat ki lai leiba leaders in sigai koi maru boirata na moi gi mateng dagi koi Manipur kalongdaba yaroi Manipur kanenda boita Bharat sarkar na laroi ba step ai ngasai jagre sahi yankhai sama talaga lakwa phangatraba ILP sahi yankhai sama talaga laaba fencing sahi yankhai sama talaga laaba FMR no thok phoge dugumba step Honorable Prime Minister Modi ji na lobirapani magi makhada implement tawba horopani masi he fully implement tawgraba matung dadi aikoi safe oirada aikoi panic oiningai akoi nungnang ningai akoi gi jati ji kari thokada gena akoi kiningai leitrabani adna sigi ahum se mapung phana pangthok na bai koi Bharat sarkar ga tight oina akoi chame no mathuk tai Touram aduda sarup yakhiba skill labor employment and entrepreneurship minister Manipur Minister H.Jingwan Hai Manipur Building and Other Construction Workers Welfare Board ase kumja English nga nishum na tara da Labor Board ki makhada haudokiba autonomous body amane board ase miyam sakhangnaba hawrakhibasi kumja English nga nishum na tara ga tareta BJP lengak lakpa matam dagini board ase gi honajama na ngasede sinmi sing da welfare benefit kaya piduna makoida chawna mateng pangba ngamle board ase gi makhada ngasi genthokadoriba welfare benefit sing ase punna beneficiary listing kuntaruk romdane Board asina piriba scheme singi kudong chaba sing asil lem na manghan bigano Minister of Labor gi makhada Pradhan Mantri Shram Yogi Mandan Kaubai pension scheme ama hudok tuna chahi humfu gi mathakta leiba labor card paiba miyoi singda tha kuding gi lupa lising ahum pinaba Thourang tawri haina so minister na makhata na phungdokhe akoi maruina mamang da su akoi mega event ama so mega event ama akoi honorable chief minister gi lising makhada pangthokki yamna so grand success ama oigi adumi matung tarakpada Nasisu adumak hana pangthokki bedudagi hena chawna pangthok kan nasisu achouba adugumba event ama oiri haibasi akoi mam puna manga sakhini haibasi mai mam da thamjaning beduni aduna akoi labor board ki makhada akoi atoba toba scheme mayam ama honor kanda akoi tungdasu prajagi welfare gi damakta labor gi welfare gi damakta akoi yenthokna ba sem sajari haidana ai adwaina thamjage aduga maru aina akoi gi
welfare board asina piriba koi scheme sing ase manipur gi praja myam na masi kana ba khudong jaba sing ase lemna mahan biganu masi lawira kan da madu gi khudong jaba se enjoy to biu ha ba se mai myam da thamjani